आसाम की कामरूप कुकी मसा अनिदगी क्रोर निपान रोंगी ड्रग फागले लावर आसाम की कामरूप पुलिस स्टेशन की मनुंग चलबा मफम अमदा अचन अवोकसिंग चेक तौबा मतमदा मणिपुर की चुरचांदपुर डिस्ट्रिक्ट की ड्रग ललोटित तौबा कुकी मसा अने लुपा करोड़ निपान रोम ओइगदबा नार्कोटिक्स ड्रग सिंग कोनना फारे हाइदे पुलिस की पाउन हाई थौदो अदो ngarang कामरूप पुलिस की टीम अमन लंबीदा अचन अवोकसिंग चेक तौबा मतमदा अंगांग मचुगी Hyundai I-20 registration number MN01W2641 asi Kamrup ke Amengaon hariba mafam asida khamduna check tawba matamda mioi ani tongduna lakhe police na makha tana hariba gari asida check tawba matamda car adugi thong ge panel manungda yamna section na pack tawba plastic khaw amada sapon cap humdraga mari da haptuna puramba heroin powder gram samapantara lotuna purambane police na drug kona na pharba miosing adde gau bantak sahi kunthraumdoi apokpa Thangnaina Bantak, Saipai Village, Sangai Court, Amasung Sailun Wi-Fi Jahi Kuntra Mapan Apokpa, Kangkong Wi-Fi, Macau Village, Saikotagini, Police Nadraka Konana Paramo Ani Asiki Matakta, Narcotics, Drug and Psychotropic Substances Ki Eki Makada FIR Start Kre, Hydrobudrak Pabu Operation Aduda Kamrup Police Headquarter Ge, Additional SP, Kalyan Kumar, Pathagna Lusinki Haide. Kuki dagi section na ba Thadou na protest tawkre Assam da Kuki singna Thadou gi lusing ba halakpa amasung Kuki supremacy da Thadou sing bu thamna na ba honarakliba asidagi convener na ba step aduda khundari ba Thadou singna yamna sauna protest tawba hokre handakta Assam gi Karbi Anglong district ki Manj city dagi Thadou gi lusing ba Nekam Zamhau hat ki badu Thadou MP Assam na su yamna kanna condemn tawkre Kuki singna Kanglup ki erang asi Manipur khakta da natana Assam Mizoram da su Dokna ba yamna kanna honare makoina khulai pairaga Thadou ki chamdaraba misam yambu tamthina otpiri hatokpiri tamthiraba Kuki sing asidagi Thadou singbu kanbiu haina su CM the memorandum pi khraide Citizenship Amendment Act ke anubo rules na hankre haukiba December 13 phawbada changlakpa Kanglup taruk ki miyoi sing leiba yahalagani haide Union Home Minister na thokiba anubo order amagi matungina haukiba December 13 phawbada Afghanistan Bangladesh amasung Pakistan dagi changlakhiba Hindu Sikh Buddhist Jain Parsi amade Christian lining satpa miyoi sing leiba asida makhatana lehalagani haide handakta pass thokiba Immigration and Foreigners Act 2025 ki matungina right of residence का right of citizenship का तोखाई ना खाइदोक्ले कुमजा 2019 की Citizenship Amendment Act CAA की मतुंगिना कुमजा 2014 की December 13 फावबदा चंगलकप मिसिंग यामदब कांगलुप की मिसिंग इंडिया की सिटीजन ओहलगने अनोबो ऑर्डर सिग मतुंगिना दे कुमजा 2024 की December 13 फावबदा चंगलखेब मितोप सिंग मखाताना लेहनबगी अयाब पीरे हाइदे Union Home Ministry na thokibo order dugi matungina yumlo nabalebak singda Kanglup amasung lining de yumpham oiraga miot minegi saitheng phanglaba mising yamjadaba Kanglup ki mioi sing leba asida changlakpada athingba leitana changjafam pi nabagi thorang lokhalakpane hariba mioi sing aduna mathau taba se chang yaudana changlakpa tarabasu makhalamatagi chairak piba tawroi yumlo nabalebak singda miot minegi saitheng phanglaba mi sing yamdaba Kanglup ki mioi sing leba asida changjafam pi nabagi thorang asi lokhalakpane hairi Ministry of Home Affairs की order दुना हाई Afghanistan Bangladesh अमसुंग Pakistan दा लेरिबा मिसिंग यामदबा कांगलुप Hindu Sikh Buddhist Jain Parsi अमसुंग Christian lining satpa मियोसिंग मियोत मिने खांगबा ngamdabagi कुमजा 2024 की December 13 फावबदा Karigumba Makaki says ang amata yaudana changlakhiba tarabasu leiba asida makhatana lehanabagi ayaba piragani hairi Home Minister na thorokliba order asida Islam lining satpa Muslim sing atopa leibak tagi changlakpada changjafam pibagi wafam pande thawong asi India government na Kanglup naiba moongda chatharakpani haina leiba asigi tongan ba opposition party sing amasung Islam lining satpa mioi kiana akanba moongda yaningdaba phongdoknarakle Landslide na Imphal Jiribam lambi phaunadre September 9 dagi Dimapur lambi ban tawraba yare hairi state asigi ani suba lifeline oiriba NH37 Imphal Jiribam lambi gi None district ki manung salliba Khongsang railway station maya da sauna landslide thopa amasung lambi namthakhibadagi lambi phaunadre amarom da UNC na free movement regime makhata na chana hanaba amadi border fencing gi mayokta Ministry of Home Affairs ka wari sana khibadada yasinaba porapa ngamkhidaba duna maram oiraga thasigi nipandagi NH2 Imphal Dimapur lambi da matam kaktaba total shutdown satharaba yai haire pawasina makhata na hairibana Imphal Jiribam lambi gi Khongsang railway station maya da
ngarang numidang landslide thokiba aduna maram oiraga Jiribamdagi Imphal lomda lakpa aduga Imphaldagi Jiribamda sangkiba kaya ama pandada leiri lambi asi mapung phana sengdokpada numit kharani changlaba yai hairi amaromda UNC amasung Ministry of Home Affairs anigi marakta wari sanakiba aduda yanaba purakpa ngamkhidaba aduna maram oiraga September 9 dagi Imphal Dimapur lambigi naga tariba mafamsingda total shutdown gi khongjang changsalakpa yai numit kharani asida masigi sabsaba warep ama lauragani hairi maraksida Nagaland gi Deputy Chief Minister Yanthunggo Patongna haikibada Nagaland amasung Myanmar ga lonariba kilometer 235 sangba border gi saruk asi khaba thengnaba gi chapchaba pherep adu lengduna lei Nagaland amasung Myanmar ga lonariba jaga singda border fencing khaba gi thabak lepnaba kiyar khana khangan kiba laikhre haukiba July 18 da su Union Home Minister Amit Shah ga Nagaland gi ministerial team amaga unaduna wafam asigi matangda khanghan kiba laikhrabani hairi Gynecologist Dr. Saramba Fakhre Naga Assam ki Sire Medical College amasung Hospital asigi Gynecology Department ki OPD da masana doctor ne haijabana ha ama Kasar Police na pharaba matung makha taba investigation chathakre hairi paus na makha taribadi haukiba August 18 da ki Sire Medical College amasung Hospital da OPD ki matamda yamna thajadaba maongda mioi amana gyne ki doctor saduna anabasing yengbagi matau adu ubada hospital asigi staff singna singnaba phauki loinana college asigi principal Dr. Buster Gupta da staff singna pirakwa pau adu confirm toraba matungda principal masana OPD da laktuna yengsinbada Dr. Saduna OPD matamda yauba ubadagi khudakta Kasar Police da pau piraga phagat khibane pharaba mioi adugi mamingna Hussein Ahmad Bar Huya kawi Assam gi Katigora dagini police na chathakiba investigation da pharaba mioi asina online da stethoscope ama lairaba matungda Sire Medical College amasung hospital da laktuna OPD da patient sing yengba yaukibane haiba khangle haina Kasar Police ki senior SP Numal Mahatana agency da phongdokre Prime Minister Manipur da laklabadi lamda masida thoklaba erang asigi warosen porakani haibagi thajaba lai haina ke saratna phongdokre Prime Minister Narendra Modi Manipur da lakani haibadi tare adamopo BJP Manipur Pradesh da sabsaba pau pirakpadi leitre loinana kari karamba numita lakani haibasu sabsaba khangdre Prime Minister Manipur da laklabadi lamda masida thoklaba erang asigi warosen soidana poraklakani haibagi thajaba lai kaloki erang thokpa yaba wafam sin thagalakpa MPCC gi Sakir Ahmad ki mathakta FIR amat sankre haina BJP Manipur Pradesh ki General Secretary K Sarat Kumar na phongdokre wafam ase ngasi nitapa su thekta leba thambal sanglen da pangthokiba pawgi mi phamamada pawmi singna hangba wahangi pawkhum piriduna mahana phongdokhibani pawgi mi phamadu da K Sarat Kumar na pawmi singda phongdokhibade Manipur Pradesh Congress Committee MPCC gi OBC Department gi State Chairperson oiriba Sakir Ahmad na social media da kanglo phuruk masel gi marakta irang thokpa yaba wafam thagalakpa asilabak thibani BJP na kaidonungda kangloki irang thoknaba khanba leite labak thibadi Sakir Ahmad na thagalakliba post adugi clarification asi phawba MPCC gi luchungba amata na piba leitre maramaduna wafam adu makhoi gi luchungba singna inselibra haiba ki chingna balai loina na haiba kangloki irang thokpa yaba wafam sing thagalakpa aduga mari lenana Sakir Ahmad ki mathakta FIR ama sankre haina phongdokhe mahana makhatana hai Trinamool Congress ki luchungba MP amana Union Home Minister Amit Shah gi makok kaktona table da thamgatapani haina phongdokhiba wafam adugi mathakta su FIR ama sankre asugumba wangang asina India ki mafam amada hektama irang lakpa yai habisi khanjingadabani Congress Party na haujuk bot chor gadi chor haina campaign pangthokliba si Congress na sahi kya palamba matamda bot huran khiba mayam adu utchabadi bot chor di Congress ni bot huran badi Congress ni haina BJP Manipur Pradesh ki Secretary K Sarat Kumar na makhata na phongdokhi Sarat Kumar na makhata na High Prime Minister Narendra Modi gi apopi lekhitrabi mama adu politics ka mari amata lainaramba nate adu Bihar da pangthokpa thoram amada Rahul Gandhi ka nakna satminaba Congress lusingba amana Modi gi lekhitrabi apopi bo hunduna ngangba haibisi yamna laibak thibane asigubo wafam phongdoklaga lengak semgani haibisidi angakpa phawi masigi mathakta su FIR jan khraire MU the Hindi loan sizinagabani haina khangan khibadu matam kharagi oina sanahan khide Manipur University Kanpur ge section amasung department khudimaki official note amasung draft singda Hindi loan sizinagabani haina khangan khibadu matam kharagi oina sanahan khidre Manipur University ge registrar nangarang thokiba official order amagi matungina University asiga section amasung department khudimaki official note amasung draft singda Hindi loan sumsoi soidana sizinana ba khangan khibadu
procedural lapse khara leibana makha taba order ama thoktre phawba chanararoi order si mari lenaba authority gi ayaba lawraga issue tawbani haidi panba yabadi university asimaki registrar professor Y Premjit Singhna khuyek piduna mamang tha August 18 da thokiba official order amagi matungina August tha aduki tang nipan da pang thokiba official language implementation committee gi mifamna lawkiba warep ki matungina university asigi section amasung department khudimaki official note amasung draft singda Hindi loan sizinanaba wafam thamlakibane masiga loinana sahit amada marirak yengsinbagi thabak sathagani haina su khangalakibane Nong thakta plane ani thengai na bada mioi ama Sire ahum sokle awang nokpok thangba Colorado da apikpa plane ani nong thakta thengai na bada mioi ama sikhibaga loinana atopa mioi ahum aso opan nangle haina authority na phongdokhre Colorado gi airport amada landing tawna ba thorang tawringai da soibadagi plane ani adu nong thakta thengai na kibane Federal Aviation Administration gi report amana high Fort Morgan Municipal Airport ta landing tawna ba hona bada Cessna 172 amasung extra flexible EA 300 thengai na khibani mioi ani tongba plane animak nong thakta kairaga mai sakhalaki haina Morgan County gi sheriff ki office na phongdokhi Cessna 172 da tonglokpa mioi ani aso opanangki atopa plane adu da tonglaki ba mioi ama sopodagi khudakta manak nakpa hospital da pukhatuna laikana ke atopa mioi adu di thaudok thokpham da adumak laikhidra haina sheriff ki office na phongdokhi thaudosigi gi matang da mari lenaba authority na investigation sathaba hokre hairi Mahiroi Humudra Pulap Narakpadagi School Ama Matam Kaktana Suti Thadokre Technopol District Leba Sita Government High School Mahiroi Humudra Kanghaudana Narakpadagi Matam Kaktana School Adu Thonglon Kre Teachers Day Pangthokani Haina Thaurang Tawrambasu Yai Thokre Hari School Asigi Mahiroi Humudra Haukiba Sayol Amagi Manungda Kanghaudana Narakpadagi Tangai Fadana School Thonglon Kibane Mahiroi Singa Marta Anabasing Yaroklibadu Maruaina Typhoid Seasonal Viral Infection Natraga Kangna Sandokpa Laina Sing Oigan Hari Mahiroi Singa Du School Lagi Kilometer Tarani Lap na Technopol District Headquarters Leba Primary Health Center da pukhalaga laikana ke adabo phamung matik chana laitabana mahiroi ayamba na mayum da layang sathana bakhangan ke haire oiragleba pheba masigi yenglaga Kuki Students Organization School Management and Development Committee ga khusamnaduna medical team ama school asida thabiraktuna free medical camp pangthoknaba amasung kangna sandokpa laina dagi ngak thoknaba fogging drive sathanaba Chief Medical Officer da haijakre khanghaudana narakraba mahiroi singi phibam phatriba phawba school hangkhiroi haire